ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯨꯒꯅꯨ ꯑꯦꯁꯇꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯁꯤꯡꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏꯗꯒꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯅꯔꯦ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯂꯣꯏꯐꯥꯏ ꯑꯃꯁꯨꯡ ꯗꯣꯡꯒ꯭ꯌꯥꯡꯗꯒꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯞꯂꯛꯄ ꯕꯣꯝ ꯑꯍꯨꯝ ꯁꯨꯒꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯂꯩꯀꯥꯏꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ स्टेट यूनिट की वाइस प्रेसिडेंट सोशल एक्टिविस्ट संजोय अहनथेमना ngasi इम्फाल की नॉर्थ एवोसिदा लेबा राज मेडिसिटी हॉस्पिटल दा चतुना ngarang amasung nahan gi khamenlok amadi atopa lanfam singda kuki militant singna landarakpada soktuna hauzik राज मेडिसिटी हॉस्पिटल दा layengduna leiriba khungakpa volunteer singi anabagi fibam yengsinbaga loinana angamba sel gi mateng su pangkhre lining tau ipagi thaujandagi thongna phaba icha inau singi anaba thuna panbiba oirasunu haina anaba singda पुनिंग थवतकी इमा लेबा इरमदम कन्नबा थवाई कुबाकता हापतुना सिवा किदना होटनरिबा पुमनमक कैदौनुंगदा अरेमबदा मांगोय हाइबगा लोइनना महाक मसागी माइकैदगी खुत्ता खुलाई पाइदुना इरैबा इरमदम कन्नबा होटनरिबा लमदम असिगी अथौबा इचिल इनाउ पुमनमकी मफमदा इकाई खुमनबा उतकी खुनगाकपा अथौबा इचिल इनाउ सिंगना सोकपलकपदा ममल लौदना लेमना लायेंग बिरिबा राज मेडिसिटी हॉस्पिटल बसु थगतपा फोंगदोखी ngasi chatuna hakthingana anaba yengsuluriba asokpa sing adudi wangu samusang awang लेकाई दगी वाई बिकानंदा हाइरोक पार्ट 1 दगी एम नाउचा लांगथबा लेप मयाई लेकाई दगी एल इहुल टप्पा नंबोल कोंखा मखा लेकाई दगी के तोंदोनबा कवा नौरेम लेकाई दगी एल तोतोनी